ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜ ꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯌꯣꯝꯁꯤꯟꯕꯒ ꯂꯣꯏꯅꯅ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯣꯏꯕꯒꯤ ꯃꯇꯧꯗ ꯕꯔꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯃꯨꯇꯨꯕꯦꯜꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅꯁꯨ ꯈꯨꯔꯨꯝꯅꯔꯤ ꯃꯁꯤ ꯎꯕꯗ ꯕꯔꯃꯥꯁꯤꯗꯤ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯕꯔꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯥꯒꯤ ꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯂꯩꯔꯦ ꯇꯟꯗ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯥꯕꯨ ꯍꯧꯒꯠꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯨꯇꯨꯕꯦꯜꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯕꯔꯃꯥꯅ ꯑꯁꯣꯛꯄꯟ ꯌꯥꯎꯔꯕꯗꯤ ꯅꯪ ꯂꯦꯝꯃ ꯊꯥꯔꯣꯏ ꯃꯁꯤꯗꯒꯤ ꯃꯨꯇꯨꯕꯦꯜꯅ ꯃꯉꯣꯟꯗ ꯊꯥꯡꯅꯝꯅ ꯊꯥꯕꯗꯒꯤ ꯃꯥꯁꯨ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯔꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯀꯣꯜ ꯑꯃꯠꯇ ꯇꯧꯖꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯠꯆꯒꯦ ꯑꯗꯣꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯁ ꯆꯥꯟꯁ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯃꯨꯇꯨꯕꯦꯜꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯃꯤꯉꯣꯟꯗ ꯀꯣꯜ ꯇꯧ ꯅꯪꯒꯤ ꯅꯥꯄꯥ ꯂꯥꯛꯇꯨꯅꯁꯨ ꯅꯪꯕꯨ ꯀꯟꯕ ꯉꯝꯅꯔꯣꯏ ꯍꯧꯖꯤꯛ ꯕꯔꯃꯥꯅ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯡꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯖꯔꯤ ꯃꯨꯇꯨꯕꯦꯜꯅ ꯍꯪꯉꯤ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯥꯔꯖꯨꯟꯅ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯕꯔꯃꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯂꯦꯁꯤꯌꯥꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯁꯤꯡꯒꯥꯄꯨꯔꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯃꯦꯔꯤꯀꯥꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯨꯇꯨꯕꯦꯜꯅ ꯀꯥꯎꯈꯤꯕ ꯃꯥꯒꯤ ꯊꯕꯥꯛꯇ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯄꯥꯡꯒꯜ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯇꯧꯗꯨꯝꯅ ꯅꯪ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯜꯂꯤ ꯍꯣꯏ ꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯃꯨꯇꯨꯕꯦꯜꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯃꯨꯇꯨꯕꯦꯜꯅ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯆꯔꯝꯗ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯟꯗꯨꯅ ꯍꯥꯠꯅꯅꯕꯒꯤ ꯙꯧꯁꯨ ꯇꯧꯔꯤ ꯇꯧꯕꯇꯕꯨ ꯃꯨꯇꯨꯕꯦꯜꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯦ ꯑꯁꯨꯝꯅ ꯍꯤꯒꯠ ꯍꯤꯒꯠꯇꯨꯅ ꯃꯥꯕꯨ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯨꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯕꯨ ꯍꯥꯠꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯤ ꯇꯥꯏꯒꯔ ꯃꯨꯇꯨꯕꯦꯜ ꯄꯥꯟꯗꯤꯌꯥꯟ ꯃꯗꯨꯁꯨ IPS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯂꯛꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯜꯂꯨꯗꯕꯅꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯏꯁ꯭ꯋꯔ ꯃꯥꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯑꯗꯨꯕꯨ ꯕꯔꯃꯥꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯥꯠꯈ꯭ꯔꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯣꯏꯅ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪꯂꯦ ꯍꯧꯖꯤꯛ ꯕꯔꯃꯥꯅ ꯆꯨꯔꯨꯞ ꯃꯆꯩ ꯃꯊꯛꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯨꯡꯕ ꯍꯧꯈ꯭ꯔꯦ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯅꯪꯅ ꯊꯥꯗꯣꯛꯄ ꯇꯥꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯁꯤꯟ ꯑꯃꯁꯨ ꯎꯕ ꯐꯪꯂꯦ ꯕꯔꯃꯥꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕ ꯁꯥꯔꯒꯤ ꯀꯣꯛꯁꯤ ꯏꯪꯊꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯁꯩ ꯊꯥꯒꯠꯇꯨꯅ ꯗꯥꯟꯁ ꯈꯔ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯇꯨꯕꯦꯜꯒꯤ ꯃꯃꯥꯡꯗ ꯏꯁꯩ ꯊꯥꯗꯨꯅ ꯗꯥꯟꯁ ꯇꯧꯈ꯭ꯔꯦ ꯕꯔꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯤꯒꯠꯄꯒ ꯂꯣꯏꯅꯅ ꯗꯥꯟꯁ ꯇꯧꯕꯁꯤꯗ ꯌꯥꯎꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯙꯟꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯕꯔꯃꯥ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯥꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯨꯇꯨꯕꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯥꯏ ꯕꯔꯃꯥꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤꯕꯗꯥꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯁꯨ ꯗꯥꯟꯁ ꯇꯧꯕꯁꯤꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒ ꯗꯥꯟꯁ ꯇꯧꯕꯁꯤ ꯎꯕꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯨꯇꯨꯕꯦꯜꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯗꯥꯟꯁ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯦꯞꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯔꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ 90 ꯒꯦꯡꯁꯇꯔꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯨꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯈꯛꯇꯪ ꯁꯥꯔꯅ ꯄꯨꯔꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯗꯨꯝ ꯌꯨꯝꯗ ꯄꯨꯕꯤꯈ꯭ꯔꯣ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ 16th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯄ ꯃꯟꯗꯤꯔ ꯑꯃ ꯂꯩ ꯃꯗꯨꯗ ꯁꯇ꯭ꯔꯄꯇꯤ ꯁꯤꯕꯥꯖꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯅ ꯂꯨꯍꯨꯞ ꯑꯃꯈꯛ ꯃꯟꯗꯤꯔ ꯑꯗꯨꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯈꯤ ꯍꯥꯏ ꯃꯗꯨꯕꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯍꯣꯠꯅꯈ꯭ꯔꯦ 18th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗꯁꯨ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏ ꯃꯗꯨ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯕ ꯑꯦꯟꯇꯤꯛ ꯄꯤꯁ ꯑꯃꯅꯤ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯣ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯛꯏ ꯃꯟꯗꯤꯔꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯨ ꯎꯠ ꯑꯣꯏꯅ ꯃꯥꯡꯒꯅꯤ ꯑꯗꯨꯕꯨ ꯕꯔꯃꯥꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯗꯥꯏꯂꯣꯒꯇꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯀ꯭ꯔꯥꯎꯟ ꯑꯗꯨꯅꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀ꯭ꯔꯥꯎꯟ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯀ꯭ꯔꯥꯎꯟꯗꯨ ꯄꯨꯔꯛꯇꯨꯅ ꯄꯤꯔꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯌꯨꯝꯗ ꯄꯨꯖꯈ꯭ꯔꯣ ꯃꯁꯤꯅꯤ ꯗꯤꯜ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯁꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯨꯇꯨꯕꯦꯜꯒꯤ ꯀꯥꯡꯕꯨꯅ ꯂꯥꯛꯇꯨꯅ CBIꯒꯤ ꯑꯣꯐꯤꯁꯥꯔ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ CBI ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯂꯣꯏꯅ ꯇꯝꯂꯦ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯁꯥꯔꯅ ꯍꯧꯖꯤꯛ ꯊꯥꯡꯖꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯨꯇꯨꯕꯦꯜꯅ ꯈꯨꯝꯃꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯃꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯈꯪꯂꯕ ꯐꯥꯎꯕꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯀ꯭ꯔꯥꯎꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯇꯦꯝꯄꯜ ꯑꯗꯨ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯂꯩꯕ ꯑꯥꯗꯤ ꯅꯥꯔꯥꯌꯟ ꯇꯦꯝꯄꯜ ꯍꯥꯏꯕꯗꯨꯗ ꯂꯩꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯒꯦꯡ ꯃꯦꯝꯕꯔ 10 ꯔꯣꯝ ꯍꯦꯟꯕꯅ ꯃꯁꯤꯒꯤ ꯀ꯭ꯔꯥꯎꯟ ꯑꯁꯤꯕꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯥꯏ ꯄꯥꯛꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯖꯦꯜꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ ꯃꯗꯨ ꯅꯦꯁꯅꯦꯜ ꯇ꯭ꯔꯦꯖꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯎꯟ ꯑꯁꯤꯕꯨ ꯁꯨꯞꯅꯒꯤ ꯌꯦꯡꯅꯅꯕ ꯈꯛꯇꯒꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯁꯥꯏꯟ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯑꯣꯏ 5 ꯑꯃꯒꯤ ꯑꯌꯥꯕ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯨꯇꯨꯕꯦꯜꯅ ꯍꯪꯉꯤ ꯃꯤꯑꯣꯏ 5 ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯈꯨꯝꯃꯤ ꯑꯃꯤꯇꯥꯚ ꯕच्चन ꯔꯇꯟ ꯇꯥꯇꯥ ꯁꯆꯤꯟ ꯇꯦꯟꯗꯨꯜꯀꯔ ꯁ꯭ꯋꯥꯃꯤ ꯒꯣꯄꯤꯅꯥꯊ ꯁꯣꯔꯁꯇꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯕ꯭ꯂꯥꯁ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 5 ꯑꯁꯤ ꯃꯁꯤꯒꯤ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯑꯣꯅꯔꯦꯔꯤ ꯇ꯭ꯔꯁꯇꯤ ꯉꯥꯛꯇꯅꯤ ꯕ꯭ꯂꯥꯁ ꯃꯣꯍꯟꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯕꯤꯃꯜꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯇꯪꯈꯥꯏ ꯑꯃ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯃꯨꯇꯨꯕꯦꯜꯅ ꯅꯪ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ
Bimal Kumi Aidana Temiamas and Loina Kanga Misaki. Film Kuming Wakal the Ngao of Misagamani. Modusu acting much at Matahitana. Officers the Mutuvel Nahiri, Karigidamakta Dugum Makok Sakami to trustee or Heliban. Officers in Kumi, Madugi Maramdi, Makogi Saga is singing to Shagaini. Nasidegi Sahikiagi Mamandagi, Mandira Sigamakogi Saga Gatana Tanayatra Mari Malay. Maramasna Makogi Sagi Manundaki Mio Mabu, Temple Sigi trustee or in a Kandavayada of the Kankiban. Adu Matangs the Yamaluri Badi, Blas Mohan Haribunupasiga Wang and Sanabasina quite again a wow tabagamani. Numichupama Plum the Ngauri when he had an acting to Dunadum Labunupani. Asuna Harpatigi Mutubelna, Karambatong Sing Chatavayaga Habu Kankre. Matangi Sindana, Blas Mohan Haribunupasi Yumdulay, Mahasi Yam the Inakun Bisagamani. Jose Mio Hum Puna Tambaki Saktam to Upapami. Mafams the Pulibamio Sing si, Blas Mohan Haribunupasi film number that year Papira Kiba, Amadi, Magi Plum Sing Bupazade had on a social media the comment tagal over musing actani. YouTube channel the Magi Plum Pazade had Bunupam Supunul Tamli. Mr. Blas Mohan Sanchilakton Hari, Matangi Agi Plum Sinanga direction Pigadavani. Adugo Flamadu hit or Hingadavani. Kariguma Plop Satuna, Nanga saying on the Noknariba Sigum, Kanagumba Manasunok Patarabadi Nangadum Sire Kam. Masi Haraduna, Lak Taragi Senpam Siek the sign Toguna, Masi advance ki Senpam ni Hadan Pishili. Matangi Sindana, Mutubel na Barmata called Toguna Hari, Nanga Hari Crown do in a Sweden Maki Purakton on the Pigani. Tobu Tabakasi Tongana Bahona the Ta Hungi Matam di Shankini, Matamadu Pautanang Naigi Sanupadu would take the Kaidan Tamgadamani. Barmanakomi, Nangina Sanupabu Kakching of which again than a Tamgani. Nang the heck longing Nibamatam low Yagani. Tabudu Aina so high the Wapam Malay, Madude, I give you any Punkun Mary Sinangaloina Lagadamani. I would in Nangakai the Sally Karitori have the Loina Kangan of Gidamata. Natrabadinangi sing crabble of Shindusin Aduna, and one the Amukasu Kadrak Torokadamali. Hari Wapam Sibuya, but in the heck high Bukudim Soloina Yare. Hosing Mutubel Bimal the Hari, I coin am Tabakam Gidamata Hyderabad Chatkadori. Maramaduna, I coin a electric Hawaii, Mununang and later on the one. Still pilot Vanina Bimal Sodum Yare. Matangi Sindula Libasi, Hyderabad. Devanat Haribunupasna, Blas Mohongi Maram the Kanga Nabagidam the CCTV footage we am section young lady. Masimatung Makogi Timisi meeting Matore. Jose Devanana, Magi Tung the Mio Hungi Poto Teddy. Ahan but the Blas Mohan, Matanga Flamgi heroine Kumbi Kamnako Binupima. Adugamakoi Flamasiki director Oriba, Baluko Bunupasigani. Jose Devanana Hari, Blas Mohan Haribunupasna, Kamna Haribinupisu Pami. Tabudu Kamna Madam Nadi, Balu Haribunupasigon and Sinadunalay. Putuel Hangi Maram Karino. Devanana Hari, Blas Mohan Kamna the Pina Nabagidamamal Tanga Gibsing Piki Badu, Balu Haribunupas Namana Pivas Haduna Kamna the Mupisili. Asuman Takta Hebsi Kang the Vanina, Kamna Haribunupisna, Balugo and Nusinakibani. Tabudu Haribu si Blas Mohan Haribunupasna the Kanganate. Karigumba Hek Hangapamikupta Makwe and Sibun when Captain Hatchian. Natragana Masama Tomta Suicide to Sizagadoribani. Matusuna Makwen meeting Torima Pamsda, Barmagi Mio Eriba Danras, Amadi Panir Haribamakwe and Susuyauribani. Everything aside Barmana, Magi Mio and Mutubel Galoina and Punkun Mari Legani Haikibaduni. Tanzas the Barman called to Selectuna Hangli, Hosicari Toribano Haidana. The Wudu Mapams the Toriba meeting is the Pilam number Gimatango Evanina, Danras, Nukum Pakum on top of the way. Must the Barman Sugan Tabangamdre, must the Panir Haribunupas the Muhangi. Man Harley Wapam Sisu Pilam Gamadilena by actor Actreski Paunga Harley. Must the Bramasi Gianta Dunas, how the Loitre. Ozimutuel Nahangli, Makoi Hum Sikadai Legani. Devnana Hari Haying shooting lay, Duna Makoi Hum Simapama to the Sweden Tengaragani. Matangi Sindana, Filmgi shooting to Ribama Pams the Mutubelgi Kangusi Oshale. Blas Mohan Haribunupasna Kamnako Vinupisu Yam Pamse. Mamal Tanglabagi Kama Supiri. Tobu Mana Pikiba Gibsing Sibu, Balu Hariba Directorsna Mana Pivas Haduna, Kamnagi Mapam Pisili. Asumna Makoeni Sinuksinari. Matampum the Blas Mohan Haribunupasna, Kamnabu Mipam Hong the Yang Dunadum Lay. Mosaic Blas Mohana, Mamal Tanglabukudo Makamna the Pin and Bagimapurali. As the director Balun Hangli Karikitamak Tangla Porci Blas Mohana Kumi, I am a Silaram Dida Mamali and Banate. Magi Kutta Camp Hazagabano Hibasikatani and Uriwa. Masibu Kamna the Pin and Bagidamakta Balu the Mukshinari. Adugo Balu Namukam Nagimanak Sanchilatuna, give us Umana Lake Pasadon Pisili. Mr. Kamna Hari, Karikitamak Tangla give us Ladibano. Nasai Blas Mohan Harikiba Pakumaduga Samanana, I am a Siki Porci Matam the Mamali and Labanate. Nangi Kutta to the camp Hazagani Hibasikatani in Uriwa. Asum Harpata Kamnagi Tamo is the Pura and Sumatri. Balun Salam Daida, Kamnagi, Libamasibu Piu Hidden Locre. Adugamasimu Blas Mohan the Mupisile. Kamna the Piri give ni Kanduna, Magi Chimbal the Libamasibu Shangli. Adugayana Haram Sulairi. Shooting Lord Matunda Baluna, Kamnabu Unavagidam the Ponto Lot Totally. Patangs the Kanakambo Pamana, Balu Haribunupasi Makok Tangle, Adubo Asaba some upsin to Makok Tang, the Sadun Laboyam Lehabisini. Masigat Manana, Blas Mohon Haribunupasi, Sumakok Loina Tanglavani. The Wudabuna Hamana Navagidamatam, Asaba some hapsin to Makok Tang, the Miss Hadun Ladibani. Ozek Kamna, Sinaitomoina, Baluga Ponda Warishana Sanana, Magi Karam the Lagi. Tanzas the Mutubelgi Kambuna, Sumikup Nahum sing Namakoi Senadun Ladibani. Matosuna, Mio Kiamale Bisuda, Kamnana, Balugu Unadun Warishana Bangamdre, Mastigi Masu Magi Kada Dumhankre. Asumna, Magi program si Tukai Bisda, Lady Bamio sings da, Baluna di Shouning Libani.
ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯗꯦꯕꯅꯥꯠꯅ ꯕꯥꯂꯨꯗ ꯍꯥꯏꯔꯤ ꯅꯪꯒ ꯀꯥꯝꯅꯥꯒ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯕ꯭ꯂꯥꯁ ꯃꯣꯍꯟꯒꯤ ꯅꯥꯀꯣꯡꯗ ꯌꯧꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯀ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯂꯨꯕꯨ ꯃꯨꯇꯨꯋꯦꯜꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯨꯇꯨꯋꯦꯜꯅ ꯍꯥꯏꯔꯛꯏ ꯂꯥꯎ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯕꯥꯂꯨꯒ ꯀꯥꯝꯅꯥꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯃꯨꯇꯨꯋꯦꯜꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯥꯁꯤꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠ ꯑꯁꯤ ꯑꯉꯥꯡ ꯃꯆꯨꯗ ꯑꯣꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯪꯂꯤ ꯅꯪꯒ ꯀꯥꯝꯅꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯈꯪꯕ꯭ꯔꯥ ꯃꯁꯤꯗ ꯄꯥꯈꯠꯇꯨꯅ ꯕꯥꯂꯨꯅ ꯍꯥꯏꯔꯤ ꯃꯥꯅ ꯈꯪꯗꯦ ꯃꯨꯇꯨꯋꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯑꯩꯅ ꯕ꯭ꯂꯥꯁ ꯃꯣꯍꯟꯗ ꯈꯪꯍꯟꯕ ꯇꯥꯔꯕꯗꯤ ꯅꯪ ꯀꯝꯗꯧꯅꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯦꯁꯤꯁꯇꯦꯟꯠ ꯗꯥꯏꯔꯦꯛꯇꯔꯁꯤꯅ ꯈꯨꯝꯂꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯈꯪꯍꯜꯂꯨꯕꯗ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯁꯤꯗꯒꯤ ꯃꯨꯇꯨꯋꯦꯜꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯕ꯭ꯂꯥꯁ ꯃꯣꯍꯟꯗ ꯈꯪꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯕꯥꯂꯨ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯨꯇꯨꯋꯦꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯒꯦ ꯍꯥꯏꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯔꯃꯥꯅ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯙꯟꯔꯥꯖꯇ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯍꯪꯂꯛꯏ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯤꯂꯝ ꯅꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯕꯔꯃꯥ ꯑꯁꯤ ꯀꯣꯛ ꯉꯥꯎꯗꯨꯅ ꯁꯥꯎꯒꯠꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯥꯂꯨ ꯍꯥꯏꯔꯤꯕ ꯗꯤꯔꯦꯛꯇꯔꯁꯤꯅ ꯕ꯭ꯂꯥꯁ ꯃꯣꯍꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯐꯤꯂꯝ ꯅꯝꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯗꯤꯔꯦꯛꯇꯔꯁꯤꯅ ꯁꯣꯏꯗꯅ ꯐꯤꯂꯝ ꯑꯁꯤ ꯐꯥꯎꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯕ꯭ꯂꯥꯁ ꯃꯣꯍꯟꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯤꯂꯝꯁꯤ ꯅꯝꯕꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯍꯧꯖꯤꯛ ꯕꯥꯂꯨꯅ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯑꯩꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯥꯗꯤ ꯅꯥꯔꯥꯌꯟ ꯇꯦꯝꯄꯜ ꯍꯥꯏꯕꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯥꯎꯟ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯤꯂꯝ ꯅꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯇꯦꯝꯄꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯣꯔꯤꯖꯤꯅꯦꯜ ꯀ꯭ꯔꯥꯎꯟ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯃꯁꯤꯗꯒꯤ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯇꯦꯝꯄꯜ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯤ ꯑꯌꯥꯕ ꯂꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯄꯤꯑꯦꯅ ꯁꯥꯔ ꯑꯗꯣꯝ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯇ꯭ꯔꯁꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯁꯥꯔꯒꯤ ꯑꯌꯥꯕꯕꯨ ꯌꯥꯎꯔꯕꯗꯤ ꯇꯦꯝꯄꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯌꯦꯡꯕ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯇꯦꯝꯄꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀ꯭ꯔꯥꯎꯟ ꯌꯦꯡꯅꯅꯕꯒꯤ ꯑꯌꯥꯕꯁꯤ ꯄꯤꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯪꯒꯜꯒꯤꯔꯤꯗ ꯂꯩꯕ ꯁꯤꯔꯤ ꯑꯥꯗꯤ ꯅꯥꯔꯥꯌꯟ ꯇꯦꯝꯄꯜ ꯑꯁꯤꯗ ꯎꯠꯂꯛꯂꯦ ꯇꯦꯝꯄꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯥꯎꯟ ꯑꯗꯨꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯟꯗꯤꯔꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯕ꯭ꯂꯥꯁ ꯃꯣꯍꯟꯒꯤ ꯑꯌꯥꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯁꯤ ꯎꯍꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯟꯗꯤꯔꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯦꯟꯇꯤꯛ ꯄꯤꯁ ꯑꯃ ꯑꯣꯏꯔꯤꯕ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯎꯍꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯕꯔꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯤꯔꯦꯛꯇꯔ ꯕꯥꯂꯨꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯦꯖꯔꯃꯦꯟ ꯂꯧꯔꯣ ꯃꯁꯤꯒ ꯃꯥꯟꯅꯕ ꯁꯦꯠꯁꯤꯡ ꯁꯦꯝꯗꯨꯅ ꯐꯤꯂꯝ ꯅꯝꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯀ꯭ꯔꯥꯎꯟꯒꯤ ꯃꯦꯖꯔꯃꯦꯟꯁꯤꯡ ꯂꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯙꯟꯔꯥꯖꯅ ꯑꯁꯦꯡꯕ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯎꯔꯨꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯕꯔꯃꯥꯒꯤ ꯃꯐꯝꯗ ꯇꯝꯂꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯕꯔꯃꯥꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯥꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯃꯁꯤꯒꯤ ꯀ꯭ꯔꯥꯎꯟ ꯑꯁꯤꯃꯇꯗꯤ ꯐꯪꯍꯟꯕꯤꯌꯨ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯊ꯭ꯌꯨ ꯀꯧꯕ ꯌꯥꯝꯅ ꯆꯥꯎꯕ ꯒꯦꯡ ꯂꯤꯗꯔ ꯑꯃ ꯎꯍꯜꯂꯛꯏ ꯃꯥꯒꯤ ꯇꯤꯝ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯍꯥꯏꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯗ ꯂꯣꯠꯅ ꯄꯥꯎ ꯄꯤꯔꯒ ꯃꯥꯒꯤ ꯃꯥꯜꯁꯤꯡꯕꯨ ꯐꯥꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯐꯨꯔꯤꯕꯅꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯃꯦꯊ꯭ꯌꯨꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯃꯨꯚꯤꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯍꯟ ꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯁ ꯑꯗꯣꯝꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯅꯪꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯍꯥꯏꯔꯔꯦ ꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯁꯤ ꯃꯨꯇꯨꯋꯦꯜꯁꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯁꯥꯔ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯡꯒꯣꯟꯅꯔꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯁꯥꯔꯅ ꯂꯥꯛꯄꯤꯕꯅꯣ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯆꯦꯟꯖꯔꯛꯀꯗꯕꯅꯤ ꯃꯨꯇꯨꯋꯦꯜꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯗꯤꯇꯦꯜꯁ ꯈꯔ ꯈꯣꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯗꯨ ꯇꯧꯔꯕꯔꯥ ꯃꯦꯊ꯭ꯌꯨꯅ ꯈꯨꯝꯃꯤ ꯁꯥꯔꯅ ꯍꯦꯛ ꯍꯥꯏꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯗꯤꯇꯦꯜꯁꯤꯡ ꯂꯣꯏꯅ ꯈꯣꯝꯒꯠꯇꯨꯅ ꯊꯝꯂꯕ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯎꯟ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯅꯦꯁꯅꯦꯜ ꯇ꯭ꯔꯦꯖꯔ ꯑꯃ ꯑꯣꯏꯔꯕꯅꯤ나 ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯅꯕ ꯂꯝꯕꯤ ꯂꯩꯇꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀ꯭ꯔꯥꯎꯟ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕ ꯕꯔꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕु ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯥꯏꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯕꯔꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯒꯤ CCTVꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯎꯍꯜꯂꯤ ꯅꯨꯄꯥ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯌꯥꯕꯁꯤ ꯑꯗꯣꯝꯅꯕꯨ ꯄꯤꯕꯤꯔꯕꯗꯤ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯄ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯐꯨꯇꯦꯖ ꯑꯁꯤ ꯎꯕꯗ ꯙꯟꯔꯥꯖ ꯑꯃꯗꯤ ꯄꯥꯅꯤꯔ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯋꯦꯜꯅ ꯍꯥꯏꯔꯤ ꯅꯠꯇꯦ ꯑꯗꯣꯝꯅ ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯗꯣ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯎꯄꯥꯏ ꯑꯃ ꯍꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯔꯥꯎꯟ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯊ꯭ꯌꯨꯅꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯅ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯃꯗꯨ ꯎꯠꯆꯒꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯅꯣꯡꯃꯩꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯨꯇꯨꯋꯦꯜꯅꯁꯨ ꯍꯔꯥꯎꯗꯨꯅ ꯃꯦꯊ꯭ꯌꯨꯕꯨ ꯊꯥꯒꯠꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯕ꯭ꯂꯥꯁ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯗꯤꯔꯦꯛꯇꯔ ꯕꯥꯂꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯑꯦꯛꯇꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯝꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯤ ꯇꯦꯝꯄꯜ ꯃꯅꯨꯡꯗꯒꯤ ꯀ꯭ꯔꯥꯎꯟ ꯍꯨꯔꯥꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯨꯇꯨꯋꯦꯜꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯤꯗꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯨꯇꯨꯋꯦꯜꯒꯤ ꯀꯥꯡꯕꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯈꯨꯠ ꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯞꯄ ꯇꯝꯂꯤ ꯃꯥꯒꯤ ꯇꯤꯝ ꯈꯨꯗꯤꯡꯃꯛꯄꯨ ꯍꯌꯦꯡ ꯃꯥꯅ ꯀꯃꯥꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯕꯤꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕ꯭ꯂꯥꯁ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀ꯭ꯔꯥꯎꯟ ꯊꯝꯂꯤꯕ ꯇꯦꯝꯄꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯠ ꯁꯦꯝꯗꯨꯅ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯁꯤ ꯂꯥꯡꯇꯛꯅꯕꯗ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯋꯦꯜꯅ ꯕꯤꯃꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯕꯤꯃꯜꯅ ꯃꯨꯇꯨꯋꯦꯜꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ
ꯍꯧꯖꯤꯛ ꯕ꯭ꯂꯥꯁ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯦꯝꯄꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯥꯎꯟ ꯍꯨꯔꯥꯟꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯤ ꯕꯦꯒ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯀ꯭ꯔꯥꯎꯟ ꯑꯁꯤꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯨꯇꯨꯕꯦꯜꯒꯤ ꯇꯤꯝ ꯑꯁꯤꯁꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯀꯝꯄ꯭ꯌꯨꯇꯔ ꯍꯦꯀꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯐꯤꯂꯝꯒꯤ ꯁꯨꯇꯤꯡ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯦꯀꯔ ꯅꯨꯄꯥꯁꯤꯗ ꯄꯤꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯕꯨ ꯃꯟꯗꯤꯔꯗ ꯊꯦꯠꯂꯤꯕ CCTV ꯐꯨꯇꯦꯖꯁꯤꯡ ꯑꯗꯨꯒ ꯄꯨꯟꯁꯤꯟꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯨꯇꯨꯕꯦꯜꯅ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯒꯅꯤ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯀꯔ ꯅꯨꯄꯥꯁꯤꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤꯕꯨ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯇ ꯄꯨꯟꯁꯤꯟꯍꯟꯕꯗꯒꯤꯗꯤ ꯃꯟꯗꯤꯔꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯎꯕ ꯐꯪꯂꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯕ꯭ꯂꯥꯁ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗꯒꯤ ꯀ꯭ꯔꯥꯎꯟ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ CBIꯒꯤ ꯇꯤꯝ ꯕ꯭ꯂꯥꯁ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯗꯣꯅꯦꯁꯟ ꯄꯥꯝꯕ꯭ꯔꯥ ꯃꯁꯤꯗ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯗꯣꯅꯦꯁꯟꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯂꯥꯁ ꯃꯣꯍꯟ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯉꯁꯥꯏꯒꯤ CCTV ꯐꯨꯇꯦꯖꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯉꯣꯟꯗ ꯎꯍꯜꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕꯁꯤꯗꯤ ꯃꯥꯅ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯁꯨꯇꯤꯡ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯁꯤꯗꯤ ꯐꯖꯅ ꯐꯖꯔꯦꯍꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯁꯤꯅꯦꯃꯥ ꯐꯨꯇꯦꯖꯅꯤ ꯑꯗꯨꯕꯨ CBI ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯟꯗꯤꯔꯒꯤ ꯑꯣꯔꯤꯖꯤꯅꯦꯜ CCTV ꯐꯨꯇꯦꯖꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯆꯨꯝꯕ ꯉꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕ ꯉꯝꯒꯗ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯑꯣꯐꯤꯁꯥꯔꯁꯤꯅ ꯈꯨꯝꯃꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯅꯪꯕꯨ ꯐꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯂꯥꯁ ꯃꯣꯍꯟ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯁꯥꯕꯨ ꯀꯟꯖꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨꯔꯥ ꯅꯠꯇꯕ꯭ꯔꯥ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯅꯦꯗ ꯄꯨꯗꯨꯅ ꯇꯦꯁ ꯇꯧꯒꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪ ꯗꯁꯥ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯆꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯝꯗꯕ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯅꯤ ꯃꯁꯤꯗꯒꯤ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯗꯤꯔꯦꯛꯇꯔ ꯕꯥꯂꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ PAꯅ ꯈꯨꯝꯂꯛꯏ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯦꯟꯈ꯭ꯔꯦ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯕ꯭ꯂꯥꯁ ꯃꯣꯍꯟꯅ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯍꯥꯞꯂꯤꯕ ꯑꯁꯥꯕ ꯁꯝ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯦꯕꯅꯥꯊ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯙꯟꯔꯥꯖꯇ ꯍꯥꯏꯔꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ CBIꯔꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯙꯟꯔꯥꯖꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ CBIꯁꯤꯡ ꯑꯁꯤꯗ ꯀꯥꯔꯟ ꯇꯥꯔꯨꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨꯁꯨ CBIꯁꯤꯡ ꯑꯁꯤꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯅꯤ CBIꯅ ꯐꯖꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯙꯟꯔꯥꯖ ꯑꯁꯤ ꯊꯥꯗꯣꯔꯛꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯕꯔꯃꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯀ꯭ꯔꯥꯎꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ CBIꯒꯤ ꯈꯨꯠꯇ ꯐꯥꯎꯕ ꯌꯧꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗꯒꯤ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯍꯨꯔꯥꯟꯈꯤꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯅꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯔꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯔꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯎꯅꯤꯡꯕꯅ ꯂꯥꯛꯇꯛꯅꯕꯗ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤ ꯇꯥꯗꯕ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯎꯠꯂꯛꯏ ꯃꯁꯤꯗ ꯎꯔꯤꯕ ꯂꯝꯕꯤꯁꯤꯗ CBIꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯀ꯭ꯔꯥꯎꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯄꯨꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕꯔ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯦꯁ ꯇꯧꯅꯕ ꯄꯨꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯨꯇꯨꯕꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯕꯥꯖꯨꯀꯥ ꯀꯥꯞꯁꯤꯟꯗꯨꯅ ꯒꯥꯔꯤꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯨꯇꯨꯕꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯂꯩꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯊꯣꯛꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯗ ꯊꯣꯝꯊꯕ ꯍꯧꯈ꯭ꯔꯦ ꯒꯥꯔꯤꯒꯤ ꯇꯌꯥꯔꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯄꯝꯆꯔ ꯑꯣꯏꯍꯜꯂꯦ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯇꯨꯅ ꯃꯉꯣꯟꯗꯁꯨ ꯄꯥꯜꯂꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯕꯔꯃꯥꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ ꯙꯟꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯎꯔꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯣꯡꯃꯩꯁꯤꯡ ꯄꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯔꯦ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯨꯇꯨꯕꯦꯜꯅ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯧꯖꯤꯜꯂꯛꯂꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯏꯟꯊꯣꯔꯛꯇꯨꯅ ꯀꯥꯞꯄꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯥꯠꯄ ꯉꯝꯂꯦ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯃꯅ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯣꯈꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯂꯣꯡꯊꯣꯛꯇꯨꯅ ꯇꯥꯔꯦ ꯗꯦꯕꯅꯥꯊ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯣꯛꯂꯛꯂꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯃꯉꯣꯟꯗꯁꯨ ꯄꯥꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯁꯤꯒꯤꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯔꯦ ꯃꯨꯇꯨꯕꯦꯜꯅ ꯄꯤꯁꯇꯣꯜ ꯑꯃꯃꯨꯛ ꯁꯠꯇꯣꯔꯛꯇꯨꯅ ꯂꯦꯝꯍꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯁꯤꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯜꯂꯕ ꯌꯣꯠꯀꯤ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯅꯨꯡꯁꯤꯗ ꯑꯣꯔꯤꯖꯤꯅꯦꯜ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯕꯔꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯙꯟꯔꯥꯖ ꯑꯃꯗꯤ ꯄꯅꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯇꯨꯕꯦꯜꯅ ꯕꯔꯃꯥꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯐꯪꯕ ꯉꯝꯂꯦ ꯃꯁꯤꯕꯨ ꯅꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯗꯨꯅ ꯊꯥꯔꯛꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯍꯜꯍꯜꯂꯛꯀꯗꯕꯅꯤ ꯕꯔꯃꯥꯅꯁꯨ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯀ꯭ꯔꯥꯎꯟ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯤꯜꯂꯛꯂꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯕꯨ 100% ꯁꯦꯞ ꯑꯣꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯊꯥꯔꯛꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯁꯛꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯥꯎꯟ ꯑꯁꯤꯕꯨ ꯕꯔꯃꯥꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ ꯙꯟꯔꯥꯖ ꯑꯃꯗꯤ ꯄꯥꯅꯤꯔ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯨꯇꯨꯕꯦꯜꯅ ꯃꯥꯒꯤ ꯀꯥꯡꯕꯨꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯧꯒꯠꯂꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯈꯣꯏꯒ ꯅꯣꯡꯃꯩ ꯀꯥꯞꯊꯅꯈꯤꯕ ꯀ꯭ꯔꯥꯎꯟꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯕꯔꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯙꯟꯔꯥꯖ ꯑꯃꯗꯤ ꯄꯥꯅꯤꯔ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯀ꯭ꯔꯥꯎꯟꯗꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ ꯍꯥꯠꯅꯔꯦ ꯍꯥꯏꯕꯁꯤ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯐꯖꯕ ꯅꯣꯡꯃꯩ ꯀꯥꯞꯈꯥꯏꯅꯕꯒꯤ ꯁꯤꯟ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯤꯕ ꯑꯗꯨ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯏ ꯊꯣꯛꯄ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯏ ꯃꯥꯟꯕ ꯃꯍꯤꯒꯤ ꯄꯦꯛ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ
Matau sumna lanmi sing asiga mutuwel ga si yama nungsinana respect tong nabaga loina na bidai pinare. Nakalamada blast mohan nari banu pasi mamita mapita don kaptun lay. Hojek mangonda CBI sing call tawra lay. Adu hairai nangonda disturb taw khiba adu gidamakta ngak pigani. Aikoina crown adu test tawru matamdadi original adu oiram lay. Aduga video footage adu su check tawrubada film shooting gi footage oiram lay. Masi gidamakta ngak pigani. Hojek tanjas da blast mohan nama khutan ngai paiduna balu hariba director oiru banu pasi bu kaptun hana nawa gidamakta layri. Masi maramdi mana nungsijari ba kamnaga balu hariba nu pasi ga lot nungsina duna layram lay habsima hojikti khangle. Hojek blast mohan sawman badagi balu gi makokta habliba sab samasi thokhale asuma nongni kap ke haiduna toringi tanja suda kamna sima phamste sangsilaktono balu bu kallare masna takudi kamna nadi balu bu thamoi senga nungsi jaramle masdagi blast mohon hairei nahandagi aina nangonda mamal tanglaba gip kyama piragibani aduna ngasi su aina nangonda nangi nungsi jariba balu asi gip ona pibirabani masi puduna satkhro hairakle magi asiguma dialogue sida assistant director asina su khuba khuri mathangi sindana barmagi base game stu ulagle danras amadi panina ngasai pu khiba crown sima phamste pusilagle ngasidi barma si su harau budal loire aduga maninglomdana matam kuina degi sikre haina leiruraba SCP Arjun sibu makoigi mising puthoragli hojikti mana su crown si ure aduga barmadi crown si phangjabada angaubugi matawgum harauri mana yamna harauna harai nangi napa jailer si yamna powerful oiba misakabani mana tawbungam deba thabak si leiramdre asana Arjun khumi aina su mamangda masi wafam si haikrabani aigi babana bu tawge haina khankhirabadi ngamdaba thabak amata leitabani maramadunani aina nangonda 50-50 yena si haikibadu masigi crown si mapalai taba mokai phajare ngasidagi sahi mari romasida khongul liraba matungda masigi crown si manakti yobungam jabani aina nangi nakta lakhibadu nangbu phana nabagi damakta nate nanga punsilaga business tongmina nabagi damakta lakhibani adubu nangadi aigi wata dana aibu bandi yona phajinduna thamkhibani thakaya chupna aibu otnai duna thamkhibani adubu nangna adumna tawruba su nangna karisu kanaba phangkhide mamai thangda aibu phajinduna thammi haibisi ipada uhanbadagi mana crown sibu purakpadagi nangna phangmangam jabani aduba aina haigadabadi crown si phangle haiduna su nang yamna haraukinu maramdi aigi mateng yaudana crown sibu nangna kadai ta su puduna satpangamloi pasdagi barman noktuna karigidamakta aina nangi mateng darkar leiruni Arjuna hairai aigi ipana masi crown si nangonda piba ngambanina nangondagi amuk munkhiba su mana soidana ngamgani crown sibu munna bagidamakta aigi ipana plan yatuna thamnamagani nakoi gumba gunda sing sibu thengaina nabagidamakta mangonda lawsing watabani tabudubu magi su asonba malai madugi asonbado aini magi khwaidagi thajaba misak ama oiriba aibu sinaduna thabakta khudong chaba lahuba yai adumna torubadi ekhoi myam punna crown sigi mahi chaba phangani haibagi arthadi 50-50 yena si haibani lakadoriba senfam asdagi tangkhai mana ina lawrege tangkhai mana nangna lawro hari wafam asde kari khalibage masdagi panir haribu nupasna sangsilaktono barma da haire mana hari wafam si chumi mutubel haribu nupasi boy khona naksina pulubadagi magi lisa chajit khudima khona loina khanglabani mana bu tawge khankhirabati tawbungam da blaite maramaduna hayeng tungkoina phawba kana bu phangge haragadi mana haribu wafam asde yasinaduna 50-50 wani yena hubuna phagani asumna harapatagi hojikti barmana su wafam asde yare matangista film yengliba khoina khangba malaire nahandagi mutubelna yamna achumba chatpa duty masa khangba masanu pani haina khanjaruriba sidi phattaba lisa chajit ka sagona duni hingba misakam oiramle phattaba gangster sing siga hanno pullaba matungda crown sibu yon tholga paisa yena nabagi wakhal sida madi leiramle maramaduna mahakasi hojikti phattaba mi oiramle habisi film sibu yengliba khoina su bhabtare hoji Arjuna hairi hanbada ina tawgada basi yumda satuna sauriba papa bo hana ingthana bo honage adumna tawrubadi magi wakhal khudimuk thaidokpa yagani madugi matungda ikhoina crown sibu kari tawsige habadu khanasi natadana ikhoina hathu hatuna thabak sing tawruba tarabadi soidana makki papa na nangbu phakhiba su yai karigumba mana phakhiba tarabadi aina su nangbu kan mangamloi aina hairi wafam sin nang bhab taraba natra asumna makoi sing si yasinaba ma purakre tawdubu makhoina ngangnariba wafam sing sidi mutubel na TV da loina udun leiramle makoigi manakta leiriba crown sida aronba camera ma thetun leiramle masi khutangda makhoina ngangnariba sing si loina mana khangdun leiramle mana na handagi thajaba thamnuriba masanu pana phattaba mi oramba sida magi thamoi sidi pungkai kaire hojik Arjuna hairi papa ga ai silichat tongan tongali mana pamjari bana achumba lambi chatpa thamoi senga thabak tawba aduni aduba aina pamlibadi nungai thokna punsi lenba aduni madugi damakta paisa darkar lai aina tawge khaliba thabak sida ayet pa kaiba pirak pumisagadudi aina su lema tharoi karigumba mahakadu aigi ipa oireba su aina lema tharoi mana su mana pamjari ba punsi mahinga duna handagi hingduna laglabani hojikti aina su aina pamjari ba punsi mahinga du hingba pami asumna masanu pa Arjuna ngangi wafam sing stabada mahaka hojik mamita mapi ira cheli tanjasta magi nupi bijan call tawrale aduga hairei ngasi ase Arjun gi mapok numini maramaduna ikhoigi imung manung mayam phunduna mandir da lai khorum lusi nangbu kadai da leikhrabono yumda amta halau adubu mutubel na pakhum amata pidana phone si thamkre mayam da khangan jaramge mutubel natana magi family gi miyoi singna Arjun si hujipau hingli habisi kanama tana khangdribani hojek tawpham khangdabadi mutubel si yamna kan noktuna leikhre masi maramdi nahandagi mana phai haina khalluriba masanu pana ngasi tawtholiba thabak sing si urubadagi haifam tawpham khangdabadagi mahak hauna hungna noktuna leibani mathangi sindana hojek Arjun bu thadoknabagi damakta makhoi gi mi singna puduna lagli adugo mutubel gi miyoi singda khusinakre
ꯃꯁꯤ ꯃꯇꯨꯡꯗ ꯑꯥꯔꯖꯨꯟꯅ ꯃꯄꯥ ꯃꯨꯇꯨꯕꯦꯜꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯄꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯀꯣꯜꯂꯔꯦ ꯇꯧꯕꯇꯕꯨ ꯃꯨꯇꯨꯕꯦꯜꯅꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯄꯄꯥ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯔꯝꯒꯅꯤ ꯑꯩꯕꯨ ꯄꯄꯥꯅ ꯀꯟꯕꯤꯔꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ ꯑꯗꯣꯝꯒꯨꯝꯕ ꯄꯄꯥ ꯑꯃ ꯐꯪꯖꯕꯁꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯏꯃꯥ ꯁ꯭ꯋꯦꯇꯥ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯔꯤꯇ꯭ꯋꯤꯛꯄꯨ ꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯛꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯣꯛꯊꯔꯝꯈꯤꯅꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯥ ꯃꯆꯥ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯂꯩꯔꯨꯔꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯃꯅꯥꯛꯇꯅꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯪꯕꯨ ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯇꯧꯁꯤꯟꯅꯗꯨꯅ ꯂꯣꯠꯅ ꯅꯪꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯁꯨ ꯌꯥꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯠꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅ DGPꯗ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ DGPꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯊꯤꯗꯣꯛꯇꯨꯅ ꯂꯣꯏꯅ ꯐꯥꯒꯠꯈꯤꯔꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯥꯔꯖꯨꯟꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯃꯁꯥꯗ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯍꯥꯏꯔꯤ ꯍꯣꯏ ꯐꯔꯦ ꯄꯄꯥꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯃꯛ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯥꯔꯖꯨꯟꯅ ꯀꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ ꯇꯟꯖꯥꯁꯤꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯀꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯥꯔꯖꯨꯟ ꯅꯪꯅ ꯄꯄꯥꯗ ꯍꯥꯏꯗꯣꯛꯅꯤꯡꯕ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯥꯔꯖꯨꯟꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯄꯄꯥ ꯍꯦꯛ ꯈꯨꯗꯤꯡꯃꯛ ꯄꯄꯥꯗ ꯂꯣꯏꯅ ꯇꯝꯈ꯭ꯔꯕꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯥꯔꯖꯨꯟ ꯑꯁꯤ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯄꯥ ꯃꯨꯇꯨꯕꯦꯜꯅꯗꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕ ꯑꯥꯔꯖꯨꯟ ꯑꯁꯤ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯥꯒꯤ ꯕꯦꯁ ꯀꯦꯝ ꯑꯁꯤꯗ ꯂꯩ ꯍꯧꯖꯤꯛ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯅ ꯄꯥꯅꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯟ ꯑꯁꯤ ꯄꯤꯔꯦ ꯍꯧꯖꯤꯛ ꯄꯥꯅꯤꯔꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯄꯤꯔꯛꯈꯤꯕ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯗꯨ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯗꯨꯗꯤ ꯐꯦꯛꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯅꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕꯔꯃꯥ ꯑꯁꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯡꯗ ꯅꯨꯡꯊꯪ ꯌꯦꯞꯇꯨꯅ ꯂꯩꯔꯕꯅꯤ ꯄꯥꯅꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯈꯪꯂꯦ ꯃꯥꯕꯨ ꯕꯔꯃꯥꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯂꯣꯠꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯛꯂꯤꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯕꯔꯃꯥꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯕꯔꯃꯥꯅ ꯅꯨꯡꯊꯪ ꯑꯁꯤꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯥꯅꯤꯔꯒꯤ ꯍꯛꯆꯥꯡ ꯃꯊꯛꯇ ꯕꯔꯃꯥꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯒ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯊꯪ ꯑꯁꯤꯅ ꯃꯃꯥꯏꯗ ꯊꯣꯝꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯨ ꯀꯨꯏꯅ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯂꯒ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯨꯡꯊꯪ ꯑꯁꯤꯅ ꯅꯣꯠꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯣꯝꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯙꯟꯔꯥꯖꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯌꯦꯡꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯐ꯭ꯔꯦꯟꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯐꯦꯛ ꯑꯣꯏꯕ ꯄꯣꯠ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯟꯔꯥꯖꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯅ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯁꯥꯊꯣꯔꯛꯇꯨꯅ ꯆꯔꯝꯗ ꯂꯦꯟꯖꯔꯒ ꯃꯁꯥꯅ ꯁꯤꯖꯔꯦ ꯍꯧꯖꯤꯛ ꯕꯔꯃꯥ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯔꯖꯨꯟꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯆꯍꯤ 4 ꯆꯪꯅ ꯑꯩꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯕ ꯑꯩꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯤ ꯄꯄꯥꯁꯨ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯦꯁ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯄꯥꯟꯗꯒꯤ ꯄꯥꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩꯅ ꯐꯪꯖꯒꯗꯕ ꯀ꯭ꯔꯦꯗꯤꯠ ꯑꯗꯨ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯦꯁ ꯑꯁꯤꯗ ꯍꯦꯛ ꯆꯦꯟꯅꯔꯤꯕ ꯒꯨꯟꯗꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯐꯥꯔꯒ ꯖꯦꯜꯗ ꯅꯝꯁꯤꯟꯒꯦ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯄꯄꯥꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯨꯇꯨꯕꯦꯜꯅꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤ ꯊꯥꯗꯣꯛꯀꯅꯨ ꯅꯪꯕꯨ ꯌꯦꯛꯅꯕꯁꯤꯡꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯑꯥꯔꯖꯨꯟ ꯑꯁꯤ ꯀꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯄꯥ ꯃꯨꯇꯨꯕꯦꯜꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯔꯖꯨꯟ ꯅꯪꯕꯨ ꯄꯄꯥꯗ ꯀꯔꯤ ꯀꯔꯤ ꯑꯔꯣꯟꯕ ꯍꯥꯏꯗꯣꯛꯀꯗꯕ ꯂꯩꯕꯅꯣ ꯃꯁꯤꯗ ꯑꯃꯨꯛꯀꯁꯨ ꯑꯥꯔꯖꯨꯟꯅ ꯈꯨꯝꯃꯤ ꯑꯩꯅ ꯍꯦꯛ ꯈꯪꯕ ꯈꯨꯗꯤꯡꯃꯛꯇꯨꯗꯤ ꯄꯄꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯤꯕꯗꯨꯗꯤ ꯃꯁꯤꯗꯒꯤ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯑꯥꯔꯖꯨꯟ ꯑꯁꯤ ꯑꯣꯇꯣ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯃꯥꯅ ꯍꯧꯖꯤꯛ ꯕꯔꯃꯥꯗ ꯀꯣꯜ ꯇꯧꯔꯤ ꯑꯗꯨꯕꯨ ꯕꯔꯃꯥꯅ ꯍꯥꯏꯔꯛꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯤ ꯉꯥꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯦꯞ ꯇꯧꯈꯤꯅꯤ ꯑꯗꯨꯅ ꯅꯪ ꯅꯁꯥꯃꯛ ꯑꯩꯒꯤ ꯕꯦꯁ ꯀꯦꯝꯗ ꯂꯥꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯥꯔꯖꯨꯟ ꯑꯁꯤ ꯕꯔꯃꯥꯒꯤ ꯕꯦꯁ ꯀꯦꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯡꯗ ꯈꯨꯠ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯄꯨꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯤ ꯄꯄꯥꯅꯗꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯃꯁꯤꯗ ꯊꯧꯁꯥꯗꯅ ꯕꯔꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯤꯡꯗꯨꯕꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯒꯥꯏꯅꯔꯒꯦ ꯇꯧꯕꯇꯕꯨ ꯑꯩ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯅꯤꯗꯪ ꯍꯥꯏꯒꯦ ꯅꯪꯒꯤ ꯅꯄꯥꯅ ꯄꯤꯔꯛꯂꯤꯕ ꯀ꯭ꯔꯥꯎꯟ ꯑꯁꯤꯗꯤ ꯐꯦꯛ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈ꯭ꯔꯦ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯥꯔꯖꯨꯟꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯐꯥꯎꯕꯗ ꯅꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯆꯠꯊꯕ ꯌꯥꯗ꯭ꯔꯥ ꯃꯁꯤꯗ ꯕꯔꯃꯥꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯒ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯛꯂꯦ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯥꯎꯟ ꯑꯗꯨꯒꯤ ꯁꯦꯟꯇꯔꯗ ꯌꯥꯎꯔꯤꯕ ꯗꯥꯏꯃꯟ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯄꯤꯛꯄ ꯀꯦꯃꯦꯔꯥ ꯑꯃꯁꯨ ꯍꯥꯞꯇꯨꯅ ꯊꯝꯂꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯑꯥꯔꯖꯨꯟꯅꯁꯨ ꯈꯪꯂꯦ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯍꯥꯏꯅꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯄꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯥꯔꯖꯨꯟꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯍꯥꯏꯅꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯄꯄꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯁꯨ ꯄꯄꯥꯅ ꯂꯣꯏꯅ ꯈꯪꯂꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯍꯥꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ
ꯃꯁꯤꯗ ꯕꯔꯃꯥꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯤ ꯊꯥꯈ꯭ꯔꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯑꯦꯟꯇꯤꯛ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇ ꯉꯥꯏꯔꯦ ꯃꯃꯥꯡꯗ ꯌꯥꯁꯤꯟꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯥꯏꯔꯦ ꯐꯦꯛ ꯀ꯭ꯔꯥꯎꯟ ꯄꯤꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯅꯪꯒꯤ ꯅꯄꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯍꯥꯠꯇꯣꯛꯂꯒ ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪꯅ ꯑꯔꯖꯨꯟꯗ ꯊꯣꯝꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯦꯁ ꯀꯦꯝ ꯑꯁꯤ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯕꯦꯁ ꯀꯦꯝꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇ ꯑꯦꯁꯀꯥꯚꯦꯇꯔ ꯑꯍꯨꯝ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯈꯣꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯦꯁꯀꯥꯚꯦꯇꯔ ꯊꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯥꯝꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯊꯛꯇꯒꯤ ꯊꯤꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡ ꯑꯁꯤ ꯐꯛꯀꯥꯏꯔꯦ ꯑꯔꯖꯨꯟ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯄꯥꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯅꯨꯡ ꯑꯁꯤꯗ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯌꯥ ꯑꯃ ꯂꯪꯁꯤꯜꯂꯛꯈ꯭ꯔꯦ ꯕꯔꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯊꯛꯇꯒꯤ ꯃꯨꯇꯨꯕꯦꯜꯒꯤ ꯀꯥꯡꯕꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯗꯨꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯕꯔꯃꯥꯒ ꯑꯔꯖꯨꯟꯒꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯕ ꯍꯧꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩꯁꯤꯡ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯔꯖꯨꯟ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯨꯡ ꯑꯁꯤꯗ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯕꯔꯃꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯕꯔꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯀꯥꯞꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯈ꯭ꯔꯦ ꯈꯨꯠ ꯅꯥꯝꯃꯗꯅ ꯅꯣꯡꯃꯩ ꯑꯗꯨꯒ ꯅꯥꯝꯃꯗꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯇꯨꯅ ꯆꯪꯂꯛꯄꯅ ꯍꯧꯖꯤꯛ ꯕꯔꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯕꯔꯃꯥ ꯑꯁꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯈꯨꯠ ꯊꯥꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛꯁꯤꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯎꯍꯜꯂꯛꯂꯤꯕꯁꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯍꯤꯡꯅ ꯊꯥꯗꯣꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯑꯩꯅ ꯍꯤꯡꯅ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯕꯔꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯨꯇꯨꯕꯦꯜꯅ ꯊꯑꯣꯏꯅ ꯇꯥꯕ ꯂꯩꯇꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯆꯤꯌꯥꯔꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯨꯇꯨꯕꯦꯜꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯕꯔꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯦ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯁꯦ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯉꯁꯥꯏꯁꯨ ꯃꯨꯇꯨꯕꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕ ꯅꯔꯁꯤꯃꯥ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯕꯔꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯊꯥꯡ ꯌꯥꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯅꯔꯁꯤꯃꯥꯅ ꯃꯥꯒꯤ ꯇꯨꯡꯗ ꯈꯨꯠ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯏ ꯇꯩꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯨꯃꯥꯜ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯕꯔꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯕꯔꯃꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯥꯒꯤ ꯑꯦꯟꯇꯤꯛꯀꯤ ꯄꯣꯠꯆꯩꯁꯤꯡꯕꯨ ꯍꯣꯟꯗꯨꯅ ꯆꯠꯂꯤꯕ ꯇ꯭ꯔꯛꯁꯤꯡꯁꯨ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡꯗ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯁꯤ ꯉꯁꯥꯏꯁꯨ ꯃꯨꯇꯨꯕꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕ ꯃꯦꯊ꯭ꯌꯨ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯔꯃꯥꯒꯤ ꯄꯣꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕꯔꯃꯥ ꯑꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯂꯦ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯂꯔꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯆꯥꯎꯔꯕ ꯅꯦꯠꯋꯥꯔꯛ ꯑꯃ ꯂꯩꯔꯤꯕꯅꯤ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔ ꯀꯌꯥꯒꯤ ꯒ꯭ꯔꯨꯞ ꯂꯤꯁꯤꯡ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯁ ꯋꯥꯔꯅꯤꯡ ꯑꯃ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕꯁꯤꯅꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯦ ꯉꯁꯥꯏ ꯕꯔꯃꯥꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯄ ꯃꯇꯝꯗ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯊꯧꯑꯣꯡ ꯑꯁꯤꯅꯤ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤ ꯍꯥꯏꯕꯗꯤ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯒ ꯀꯦꯃꯤꯀꯦꯜꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯇꯨꯕꯦꯜꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯃꯊꯪ ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯌꯥꯟꯈꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯦꯛ ꯃꯃꯥꯡꯗ ꯃꯤ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛꯅꯤ ꯍꯧꯖꯤꯛꯁꯨ ꯕꯔꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯐꯝꯗꯗꯤ ꯅꯪ ꯉꯁꯤ ꯃꯥꯏ ꯊꯤꯔꯕꯅꯤ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯥꯀꯜꯗꯒꯤ ꯑꯔꯖꯨꯟꯅꯁꯨ ꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯥ ꯑꯁꯤ ꯀꯟꯇꯦꯅꯔꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯀꯟꯇꯦꯅꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯃꯤꯀꯦꯜꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯨ ꯄꯄꯥꯗ ꯑꯔꯣꯟꯕ ꯍꯥꯏꯗꯣꯛꯂꯣꯏꯗ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯔꯖꯨꯟ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤ ꯂꯩꯇꯕ ꯆꯤꯡꯈꯣꯡꯒꯤ ꯃꯐꯝ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯅꯣꯔꯣꯛꯇ ꯇꯥꯕꯅꯤ ꯃꯁꯤꯗ ꯑꯔꯖꯨꯟꯅ ꯈꯨꯝꯃꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩ ꯏꯇꯣꯝꯇꯒꯤ ꯈꯜꯂꯒ ꯇꯧꯕ ꯅꯠꯇꯦ ꯑꯗꯣꯝ ꯏꯃꯥ ꯁ꯭ꯋꯦꯇꯥ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯔꯤꯇ꯭ꯋꯤꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯌꯥꯔꯒꯗꯤ ꯄꯄꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯅꯔꯥꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯉꯥꯛꯄꯤꯔꯒꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯪꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯥꯏꯗꯣꯛꯄꯒ ꯂꯣꯏꯅꯅ ꯅꯁꯥꯒꯤ ꯅꯔꯥꯜꯁꯤ ꯌꯥꯖꯗꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯔꯖꯨꯟꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯄꯄꯥ ꯑꯩꯕꯨ ꯁꯦꯔꯦꯟꯗꯔ ꯇꯧ ꯍꯥꯏꯕ ꯑꯗꯨꯃ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯑꯩꯒꯤ ꯏꯃꯥ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯕꯨ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯒ ꯄꯄꯥꯒꯤ ꯏꯖꯠꯁꯨ ꯂꯩꯈꯥ ꯇꯥꯔꯒꯅꯤ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯃꯁꯤꯗ ꯃꯨꯇꯨꯕꯦꯜꯅ ꯃꯗꯨ ꯌꯥꯔꯣꯏ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯅꯠꯇꯅꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯑꯔꯖꯨꯟꯅ ꯃꯉꯣꯟꯗ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤ ꯅꯠꯇꯅ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯤꯡꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄ ꯃꯤꯁꯛ ꯑꯁꯤ ꯄꯄꯥ ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯨ ꯄꯄꯥꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯄꯄꯥꯅ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯏꯗꯅ ꯀꯣꯛꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯁꯤꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯀꯅꯥꯃꯠꯇꯅ ꯈꯪꯒꯗꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟꯅ ꯁꯣꯔꯤ ꯄꯄꯥ ꯍꯥꯏꯔꯝꯂꯒ ꯅꯣꯡꯃꯩ ꯑꯁꯤ ꯃꯄꯥꯗ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯆꯥꯒꯤ ꯂꯤꯆꯠ ꯑꯁꯤꯗ ꯃꯥꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ
Hojek Arjuna mapaduna moina kaptuna hatna ba honarakpa matamda Mutuwelna magi spek si utuna ingit ama pikre adugadi khangudana Arjun gi thabakta moina kaapkhre Arjun dagi chongthorokpa ina magi spek ta susongi tanjasida yamma thamoi kaiba music ama su film yeli bai khoida ta halli amuka su atopana moi maru mana thakre Hojek Mutuwelna machadi yengba tawdana nakal da onthorokle masing yamna noi maru singa thajilakpadagi Arjuna silai mai da tu tharle Hojek mapa Mutuwel gi mamita gi mapitari haukraba thawdoki saktam kya ama sumagi mamita uri Ngasai mamang di yaukhraba masunu pana mangonda pendant gi maramda hangma matamda haikibadu ulai nangi papana nangi sahi matang si oirakpa matamda magi ahan moina tekpa yadubu aina lausilaga pendant da hapsinduna ngasi phawda lik oina sirkhibani haiba wafam adu magi mamita hujiksu uragli masidagi di magi ngaksamda siriba pendant sibu lapthokuna langthokre masina takpadi mana nahandagi nungsina luna changna tawjariba magi machanupa sibu ngasi di mana pura oina kauthokle haibadu takpani Hojik Mutuwelna magi wakhalasi nakalamada satuna machanupaga maga nungsinana punkiba thodoksinga dum mamita uduna dum leire Mutuwelna mamita gi mapita aduna chatpagi saktamasi utpaga loinana phazaraba film asi matangsta loisinki Ngasigi aigi explanation si kamdoboge haibadu comment box ta thambiramu aina haibadu soikiba lankiba madi si thobu yaw matamda mayamda ngakpiu haiba wafam su thamjari video bu like tawba madi share tawbu su kawbiganu mataw sumna international movie singi Manipuri da explanation tabinabagi damakta aigi movie story Manipur haiba channel sibu subscribe tawbiu Masih loina nang ngasigi di video si matang sta loisinjarage Shanjit Sharma mayambu amukana kurumjari